ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯗ ꯉꯁꯤꯁꯨ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯂꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯣꯜꯀꯇꯥꯗꯒꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯁꯤ ꯀꯣꯜꯀꯇꯥꯗ ꯅꯔꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝ ꯑꯁꯤ ꯀꯣꯜꯀꯇꯥꯗꯒꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯥꯡꯒꯣꯜꯗ ꯂꯩꯕ NITꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯇ ꯍꯥꯡꯂꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯉꯁꯤ ꯖꯦꯅꯤꯝꯁꯇ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ngasi akhoi mahaksi COVID-19 positive oire haiba khangba ngamkhibani amuka na panjage haukiba April ki tang ngakpigani haukiba May ki tang 10 da Imphal la yorakhiba Kolkata da nurse oina thabak tawbi nupi ama ngasi test tawbada khoi COVID-19 positive oire haibagi paw masu lagli aduga hariba paw sigi matung ina hariba nupi masa sina mahaka thengnaramba mahaka pulamba amadi mahaka tungan mafam singa leminaramba singa du ticket pa haukhre haibagi pawsu lagli aduga panba yabadi manipur gi mapanda gi tungan ba khogi manipur mapanda pallaga leiriba manipuri singa si manipur porokna buidamakta lengakna akanba section thorang marakta laina dai lakpa amadi lengakna sillaga gari sillaga amadi train sillaga lakpa kaya amasu yauribani masigi manungda khogi Kolkata dagi lakhiba nurse nupi ase ngasi test tawbada COVID-19 positive oire haiba khangba ngamkhre aduga hariba nupi masa si kamjong dagi ni haiba paw amasu lagli masi lenga ki oina official oina thoktragasu impact news ta phangba thajaba yaba pawda hariba nupi masa si NIT haibadi Langol leiba NIT campus ta hangliba quarantine center asida mahaksi thamlaga mahaki sample lauraga test tawnaba thabada ngasi asi mahaki test asi COVID-19 positive oire haiba khangba ngamkhibani matang se lakchaning bodi hauji mapan tungan ba state singdagi Manipur changakpa haibadi standard Manipuri ada pallaga leiba mayam du changakpa haukhre adubu changakpa haukhiba sing nongmagi masing yamsalakpa asida aikoina section thorong lakhotpagi tangai fadaba dumak leiri maruina mayam punma pham changudaba quarantine center changu amadi lengang lokholakliba tungan ba thorang singda aikoina cooperate piba amadi lockdown manungda mapan thoktaba khutsa sengna hamba haibuna chingba kaya se aikoina kaudabida bida nungtigi isage topam tokpa thabak amani haina tawbagi tangai fadaba leire amuka oina panjage ngasi su COVID-19 positive oiba miyoi ama confirm tawre hariba miyoi asi kamjong dagini hari mahak Kolkata da nurse oina thabak tawba nupini mahak asi haukiba tang 10 da Imphal yoklaba matamda Langol da leiba NIT campus ta hangliba quarantine center da mahak si leirakhibani hari aduga mahak pu het COVID-19 case asi confirm oire haiba khangmadagi lengang na su lokot payaba section thorang kaya ama lokhat khre mahaka lakminaba mahaka chatminarakpa mahaka leminaramba singadu ticket payaba ticketuna makatana sandoktanaba hodari hari